ꯂꯥꯛꯂꯤꯕ ꯇꯥꯡ 12 ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯌꯥꯝꯅ ꯈꯨꯡꯒꯪ ꯀꯌꯥꯗ ꯙꯔꯅꯥ ꯐꯝꯃꯛꯀꯅꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯀꯅꯤ ꯄꯨꯝꯅꯃꯛ ꯁꯤꯗ ꯂꯧꯔꯛꯄ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯒꯕꯔꯅꯔꯒ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯅ ꯇꯧꯕꯤꯒꯗꯕꯅꯤ ꯏꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯅ ꯑꯗꯒꯤꯗꯤ ꯂꯥꯌꯦꯡꯕꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯨꯔꯒ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯐꯥꯒꯤ ꯃꯇꯝꯗꯗꯤ ꯃꯥꯅ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯋꯥꯍꯩ ꯑꯃꯕꯨ ꯍꯥꯏꯕꯤꯗꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕꯒꯦꯕ ꯂꯩꯕꯥꯛꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯈꯪꯅ ꯈꯪꯖꯟꯅꯗꯕ ꯁꯥꯔꯦꯔꯒ ꯏꯆꯥꯁꯤꯡꯁꯤ ꯇꯨꯝꯕ ꯉꯥꯏꯔꯤꯕ꯭ꯔꯥ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯁꯥꯁꯟꯁꯦ ꯄ꯭ꯔꯖꯥꯅ ꯄꯤꯔꯕ ꯉꯥꯛꯄꯅꯦ ꯃꯥꯒꯤ ꯂꯩꯉꯥꯛꯁꯦ ꯃꯥ ꯃꯊꯟꯇ ꯄꯥꯜꯍꯧꯕ ꯌꯥꯔꯣꯏ ꯄ꯭ꯔꯖꯥ ꯂꯩꯇꯅ ꯃꯥ ꯃꯅꯤꯄꯨꯔ ꯃꯊꯟꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯁꯥꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯃꯇꯨꯡ ꯏꯟꯕꯤꯅꯕ ꯂꯩꯇꯅ ꯀꯃꯥꯏꯅ ꯁꯥꯁꯟ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯈꯪꯗꯅ ꯁꯨꯝ ꯇꯧꯁꯟꯅ ꯂꯩꯔꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯆꯥꯁꯤꯡꯁꯤꯗ ꯃꯥꯅ ꯃꯔꯥꯟ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯐꯥꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯗꯟꯗꯤ ꯑꯝꯇ ꯄꯥꯟꯗꯅ ꯌꯥꯝ ꯆꯝꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯟꯅ ꯇꯧꯅꯈꯤꯕ ꯒꯕꯔꯅꯔꯒ ꯏꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯨꯝ ꯊꯧꯁꯥꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯃꯩ ꯆꯨꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯏꯔꯥꯡ ꯑꯃꯠꯇ ꯂꯦꯞꯄꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯃꯌꯥꯝꯅ ꯄꯨꯂꯞ ꯂꯦꯞꯄꯛꯀꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯁꯤꯕ ꯀꯤꯔꯛꯑꯣꯏ ꯏꯆꯥꯁꯤꯡꯗꯨꯒꯤ ꯌꯥꯅꯈꯤꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯁꯍꯤ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯇꯧꯅꯈꯤꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯦ ꯒꯕꯔꯅꯔꯅ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛ ꯍꯥꯞꯇꯨꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯃꯈꯣꯏꯒꯨꯝꯅ ꯆꯠꯃꯤꯟꯅꯔꯨꯕꯁꯤꯡꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯍꯤꯡꯗꯧꯔꯤꯒꯦ ꯇꯥꯟꯅꯗꯅ ꯉꯥ ꯐꯥꯕꯗꯧꯅ ꯂꯣꯏ ꯐꯥ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯂꯩꯗꯧꯔꯤꯒꯦ ꯏꯆꯥꯁꯤꯡꯁꯤꯅ ꯐꯥꯔꯀꯥꯟꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯈꯪꯕꯤꯌꯨ ꯒꯕꯔꯅꯔꯅꯁꯨ ꯈꯪꯕꯤꯌꯨ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯆꯦꯗ ꯑꯣꯏꯅ ꯏꯔꯒ ꯊꯝꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯅꯣꯏꯗ ꯔꯥꯏꯠ ꯄꯤꯔꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯡꯕ ꯔꯥꯏꯠ ꯂꯩ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯦ 23, 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯈꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯃꯩꯇꯩ ꯀꯌꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯈ꯭ꯔꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯊꯣꯛꯇꯨꯅ ꯁꯨꯖꯔꯝꯕ ꯅꯣꯝꯖꯔꯝꯕ ꯃꯥꯒꯤ ꯇꯧꯖꯔꯝꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯒ ꯏꯔꯩꯆꯥ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏ ꯇꯦꯡꯒꯣꯜꯒꯤ ꯐꯥꯈꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯅꯥꯎꯕ ꯏꯆꯥ ꯑꯍꯨꯝ ꯅꯥꯎꯕ ꯁꯃꯥꯅꯟꯗ ꯑꯃꯗꯤ ꯃꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯒ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯡ 12ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯧꯑꯣꯡ ꯑꯣꯏꯅ ꯎꯠꯄꯤꯌꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯔꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯩꯗꯧꯔꯤ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯅ ꯑꯗꯒꯤꯗꯤ ꯂꯥꯌꯦꯡꯕꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯨꯔꯒ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯐꯥꯒꯤ ꯃꯇꯝꯗꯗꯤ ꯃꯥꯅ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯋꯥꯍꯩ ꯑꯃꯕꯨ ꯍꯥꯏꯕꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯀꯛꯇꯅ ꯇꯥꯡ 12ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯑꯄꯥꯝꯕꯅꯤ ꯂꯣꯡ ꯂꯤꯞ ꯉꯝꯈꯩ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯉꯁꯤꯐꯥꯎꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯣꯏꯅꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯁꯣꯛꯇꯨꯅ ꯁꯤꯈꯤꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯁꯣꯛꯄ ꯀꯌా ꯑꯃꯁꯨ ꯃꯔꯅꯥꯏ ꯑꯣꯏꯗꯨꯅ ꯂꯍꯧꯔꯦ ꯑꯗꯨꯒ ꯁꯣꯛꯍꯧꯗꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯆꯐꯨꯗ ꯌꯣꯛꯄ ꯉꯥꯒꯨꯝꯅ ꯃꯈꯣꯏꯅ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯃꯥ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤꯗꯃꯛꯇ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 20ꯗ ꯌꯥꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯀꯌꯥ ꯑꯃꯅ ꯀꯩꯅꯣ ꯇꯧꯔꯦꯒ ꯌꯥꯅꯕ ꯀꯌా ꯑꯃ ꯄꯤꯔꯦꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯒꯤ ꯂꯩꯉꯥꯛꯅ ꯉꯥꯛꯅꯕꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ
खुलाई असे यानबगी मतुंग इना पिथोखरब मतुंग असिदा हुजिकना करिनो तौरिबसे हाइनगिब मतुंग इना इनेग्रेब एग्रीमेंट सिंगदुगी ओना तैनाबदा लोइनमक्ता गवर्नर न सुलेंगा असिबु ngakpa ngamdre aduga khungang asibu ireisa asibu manipur asibu kandaba yade haiduna thawai khuba haptuna thoklaibe isasing asibu makoina phajalaga tawiriba asina karino tawriba pot asi pumna mangna khangna karigda makta akoigi lakliba tangkuni thoi asidagi aikoi pumna mangna mama oibi mayamna khungang kayada darna phamakani protest tawrakani pumna maksida lorpa daita khudingwak governor ga amasung chief minister gana tawbigadabani inbigadabani haibase haijaningi condition amtana yautana thadokpiu aikhoigi isa singje mathang sum khulai su loi lokhat kharaga chingi khundana nungai na thadokpiraga kukidana aduga aikhoi maitaiga adagi naga singa dana karinu hujik tawbirise khangna sum karine haina khalaga leiribano akhoigi chief minister sibu kamain tawriba pono chief minister wakhan muna khanbiyo हानगी लेंगाक्ता तौरंबदो अदमाइना नंगजु नुपा थोकना तबीरो इसा सिंचे कमाइना कनगदगे हाइबजे नंगी नरैबाक नाराज नजाति ने मफम से अखोगे शक्ति यावदने नंगना चीफ मिनिस्टर ओइबे यारोये अदुनि इसा सिंचे कंडीशन अमते यावदना मखोय हुम थादोपिरो अदुगा करिगुम थादोक तारगदे अखोइदे तांकुनि थोइदगे अखोइदि सिट इन प्रोटेस्ट लोय तौजरागनि मथंग लेकाय खुंगंग खुदिंगमक्ता